mira contar ga ko di sa sondar bani udi lenga konna sugi makha dal ba terrorist singa je moi bu dandi pimba action piba se kai dong ai pibi da dori bano sini akoi na hajari se karam bakan da pibi da dori bano center na su tabi de aduna di moi kai kauna lai ge ba akoi na di khusin na jagar bani moi da le ba ngang na baki ta makta ikoi na bot pi da na thagat karba MLA mantri sing do ki ba ba kai do piri ge hai ba wai se masi akoi samjari Mifam aduda waref taruk mod amata oina yanaki waref sing adugi manungda khwaramban ima kaitel amade Manipur gi kaitel fambi ima sing amata oina punsinduna makhata na Manipur da santi laknaba amata oina hotnamina ba yauri lan lepu nomai kapa khudak da lepu Manipur da ing tapa hanjin halu haiba campaign ima sing na lep laitana changsin ba Government of India na micham da form nomai kapa kangbu da separate administration piba sukya yaroi ngasigi Mifam da lakiba kaitel sing khwaramban ima kaitel joint coordinating committee na punsin bahay na suyana kre haujik sangsiliba ihaw asida lup sing na amata oina punsin laga laurak pa waref sing kaitel fambi ima sing na supun na changsin minaba micham hatpa lan ase numit tare ni manungda lefan ba ngamdroga di miyam gi mihut oiba MP Minister MLA sing isai sagi famdigi resign to haina campaign sangsin bada yanaki Lamdam asigi yalhomi kanaba honabada ILP chana halu hajina hawkiba ihauda kumsing lisangani sumna tara mangada thawaina ponta pi kraba lamjing meira haina mingtho pi kraba sapam Robin Hood alias Toygi lekhidaba nipan lak suba kumonga mari lenena awasing lamjing meira ching haina sukhangna ba mafum asida leiba mahagi khubam da haikat lekat tamduna ikai khumna ba utgre haikat lekat tamba aduga mari lenena JCLPS ki convener Fulindro konsamna hai lamdam asigi yalhomi kanaba hajina hawkiba jai kyadagi inner line permit system chana halu hajuna ihau kaya hauduna lake jahi kaya gi matungda ILP chanaki adumakpo mathau ningthina tawdabana ngasi fawda mitop kaya changsilakpa leptri masimagna ngasi su Myanmar daki changlakpa ko ki militant singna makoi gi oiba tongan ba administration ama pinaba demand tawrakle makoina talakle ba demand asina maram oirga myoy kaya gi punsi mangkiba mayum makai mai thadoktuna lanjen na hale makoi gi oiba tongan ba administration ama fangna ba changsilakle ba lan asibo community riot oina uhanduna lamdam asida tongan ba administration thamna ba honari masida India lengana lamdam asibu machet maset thokna thugaina ba honna ba ase JCLPS na condemn tawi su chana duna leiba ko ki militant sing athuba matamda India lengakna withdraw tawgadabani haina sumhakna makhataki Hokiba 2015 gi Manipur gi assembly da puthokiba bill the visitors tenants and migrant workers haiba bill adu Manipur miyamna matam changna JCLPS ki makhada for the promotion and the protection tawna bagi inner line permit system ama tanduna lakiba demand adu ki ona tena bada hairiba eromu singbu promotion protection tawna minataba mapandi gi laiba kangu singsibu hena promotion tawna ba protection tawna kiba dumba bill ama oikibana madu Manipur miyamna under the spear heading of this JCLPS akan ba withdraw tawna bidangta khongjang mayam ma sanction ki aduma khongjang da JCLPS ki student wing singi leader ma oiramba sabum Robin Hood thoba eromi sina magi thawai na pantha piduna yamna matik mai leraba indigenous people singbo promotion protection tawna bagi bill oigidabani assembly da leiba aduma bill da withdraw tawdabni haibi get khongjang da mak thawai na pantha pikre mak na thawai na pantha pikhibaga loinana mak na khanjarama wakalon magi thabak singado madu okoi pangthon bidang tang si JCLPS na semsari loinana magi thawai miren na mapugi lekolda ingna singna santi leina leibo oisinu haibo pamsima thamjeri Kuki ichal inaw singsu pukning fathabiyu awapatari basi ekhoi khakta nate nakhoi khakta sunate lamdam asida khondamina riba furuf apun bani apamba demand adu India lengakta democratic form da peace dialogue tanbiyu democratic form da demand tawdana solution purakpa adudi tungda afaba oirakloi haina forum for restoration of peace Manipur FRPM gi convener asang kasarna phongdokre wafam asingasi FRPM na Sinduna Lilong Haurebi College ki auditorium hall da pangtokba prevailing situation and for restoration of peace and normalcy in Manipur haibe hiramda nomigi eba miyam khana nainabagi thoram amada phongdokibani khana nainaba adu da maitei pangal naga amadi gorkha gi miyam su saruyaki magna makha taradun hai Manipur da hauzik oriba tangdu leita da bafim asina mahairoi singi punsi Lomi singi punsi amadi miyagi thamoida jakliba mai ase forum asina khangi maram asina hauzik faba peace purak jiba karigino haina center amadi state lengakta hangkiba su leire ing tapa lamdam ama ohensi hairabadi lengakna mathau tawdaba tokthok laga ekhoi miyam da lamdam asibu tangdu leita ba lamdam ama ohenna ba miyam
ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯤꯁ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯅꯤ ꯃꯁꯤꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯈꯪꯗꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯣꯛꯂꯛꯇꯨꯅ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯂꯥꯟ ꯇꯣꯛꯊꯣꯛꯂꯒ ꯄꯤꯁ ꯄꯨꯔꯛꯅꯕ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯁꯤ ꯍꯥꯏꯈꯤ ꯇꯝꯄꯥꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯃꯔꯨꯑꯣꯏꯅ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯩꯇꯩꯁꯤꯡꯅ ꯑꯐ ꯐꯠꯇ ꯄꯨꯟꯅ ꯐꯥꯊꯕꯤꯔꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯈꯟꯕꯤꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒ ꯇꯥꯟꯅꯔꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕꯗ ꯍꯣꯠꯅꯕꯗ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯗ ꯃꯤꯇꯤꯡ ꯀꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯁꯦ ꯄꯤꯁ ꯄꯥꯝꯗꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅ ꯐꯣꯔꯝ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁ ꯃꯅꯤꯄꯨꯔ FRPMꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯇꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯐꯣꯔꯝ ꯑꯁꯤꯅ ꯆꯠꯇꯨꯅ ꯃꯤꯇꯤꯡ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛ ꯁꯦꯟꯇꯔꯁ ꯑꯦꯟ ꯗ ꯁ꯭ꯇꯦꯠꯇ ꯍꯪꯖꯔꯤ ꯉꯁꯤ ꯊꯥ ꯑꯅꯤ ꯅꯨꯃꯤꯠ ꯃꯉꯥ ꯆꯪꯖꯔꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯇꯗꯅ ꯃꯤ ꯍꯥꯠꯅ ꯁꯨꯅꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯋꯥꯕ ꯇꯥꯗꯅ ꯂꯧ ꯎꯕꯁꯨ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗꯁꯨ ꯂꯣꯏꯅ ꯑꯁꯥꯁꯦ ꯃꯥꯡꯖꯔꯕ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛꯇꯁꯨ ꯃꯊꯧ ꯐꯖꯅ ꯇꯧꯗꯗꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯆꯤꯡ ꯈꯪꯗꯦ ꯇꯝ ꯈꯪꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯒꯤ ꯄꯨꯛꯅꯤꯡꯗ ꯊꯃꯣꯏꯗ ꯃꯩ ꯆꯥꯛꯄꯁꯦ ꯑꯩꯈꯣꯏ ꯐꯣꯔꯝ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁꯅ ꯎꯖꯩ ꯈꯪꯖꯩ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯥꯛꯆꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯤꯁ ꯄꯨꯔꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯍꯪꯖꯔꯤ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡ ꯃꯌꯥꯝꯅꯁꯨ ꯂꯦꯞꯈꯠꯂꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯊꯥ ꯑꯅꯤ ꯍꯦꯟꯖꯜꯂ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯅꯣꯔꯃꯜꯁꯤ ꯂꯥꯛꯇꯕ ꯄꯤꯁ ꯂꯩꯇꯕ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯟ ꯇꯧꯗꯕꯁꯤꯡ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯂꯩꯇꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯅꯣꯔꯃꯜꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯠꯅꯤ ꯃꯁꯤꯗ ꯀꯅꯥꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯒꯤ ꯃꯤ ꯈꯪꯗꯦ ꯇꯝꯒꯤ ꯃꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯄꯤꯁ ꯄꯥꯝꯕ ꯇꯥꯔꯗꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯂꯥꯟꯗꯨ ꯇꯣꯛꯑꯣ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯔꯁꯤ ꯍꯥꯏꯕ ꯄꯥꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯣ ꯂꯥꯁꯇ ꯀꯨꯀꯤꯁꯤꯡꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯕꯅꯤꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯃꯣꯏ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥꯁꯨ ꯑꯋꯥꯕ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯃꯗꯨꯅ ꯇꯧꯅꯤꯡꯕ ꯗꯤꯃꯥꯟ ꯑꯗꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯩꯕꯅꯤꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯀꯤ ꯐꯣꯔꯝꯗ ꯗꯤꯃꯥꯟ ꯇꯧꯕꯤꯔꯒ ꯄꯤꯁ ꯗꯥꯏꯂꯣꯒ ꯇꯧꯕꯤꯔꯒ ꯑꯐꯕ ꯂꯣꯝꯗ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯐꯣꯔꯝ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁꯅ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯦꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐꯣꯔꯝꯗ ꯗꯤꯃꯥꯟ ꯇꯧꯗꯗꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯗꯨꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯍꯌꯦꯡ ꯁꯣꯂꯨꯁꯟ ꯐꯪꯂꯀꯥꯟꯗꯁꯨ ꯄꯤꯁꯐꯨꯜ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯊꯝꯖꯔꯤ One Voice One Kiamgai haiba hiramda ngasi Peace and Integrity Committee Kiamgai PIC kena senduna ivudo khagemba macha ivungo laibungda Kiamgai gi mera pai bi ima iben singna wakan bi fam baga loinena khanani nabagi thoram ama pangthokre thoram aduga mari lenena PIC ki convener Chingakham Mega Chandran Hai Manipurda ladiba love khudingmak liching amagi makhada sangsin minasi atopa community na aikoi bu luching binaba leitaba amagum nognari angang ba chaunaba Dauna uhanba asi toklasi ahum subalanjaw ka masak manaraba lanfam asi mamangay thokiba chay tarit kuntak padagi hena satiba lan ama lak abanina lamdam asida laiba club CSO singna amato ina punsin biu aikoi punna chatmina si haiki nakal amaromda assembly secretariat ta hangliba passports seva thingziliba asi India lengak amadi Manipur lengak na athuba matamda hangdok khanbiu Manipur asi sports ki power house ni haina leidiba amadi mapal de chatuna mai tamgadoriba mairoi singa amadi sandaroi singna chathok sasin tawbada kaiba ohelle maram asina PIC ke na athuba matamda hangdok haningbagi apamba su lei hari loinena chingkhong singya da low uba ngamdana leidiba mafam singda security force thazin biduna low uba yana basinbiu natrabadi low lan tawringai chak tangba thoklabadi hena waba mayuk narani haina mahakna makhatana fongdoki External Affairs Minister Lady Machina Tabiraganda Honorable Minister Tabiraganda India high level Biba Prime Minister Amazon Home Minister Kogi Masida am to the Hangton Biba Machina Maramaka Manipur Masida Sana Konabada Aran Kasa the Sakadava Mapan like them with Ang Mayamse passport over inconvenient with Amlay Masip Sati Masim Taga Hangtok Janingi Tidal Bugam than a pan Bangam than a say Masim Tang Panmangam Naba is a poor Sadalaga Kaino somehow Masi Tobi Hokagadi akwai sak tang ba soinu ko thoni lan tori bu sak tang mum thola ga di amoin awa bu ni haibo hamji thamjage
Manipur lenga class 1 dagi 8 fawbagi mahiroi singe school kaba yabagi ayaba pikiba se mahiroi nungsibagi nate haina thawai middle na haikre wafam asingasi Manipur Press Club ta pangtopa pawgi mifam amada thawai middle gi convener thongam darana phongdokibani Manipur gi tungi yumbi oirakadawriba mahiroi singbu thamoi singna nungsibagi school hambagi khongthang lokhalibra natraga school Marifut Taruk Amane School Kaba Haudriba Amadi Relief Camp Sing the Leriba Mahiroi Singi Kari Kongtang Lengak na Lokalabage Class 1 dagi 8 Fawgi Mahiroi Singna School Kaba Hawaliba se Mahiroi Singbunu Shibagi Nate Mama Mapa Ima Iben Singna Ayuk Nungtil Naidana Tha Ani Helaba Fawa Kutta Kutlai Pajana Lantingna Duna Lakliba Asida Lengak Amadi Central Force Singna Ngak Pangamlaktaba Sina Maram Oiraga Mama Mapa Singbu Nathainaba Honabada Macha Sing School Kahanaba Honarakpani Haike School Marfuta Taruk Ama, Gamanda Masala, Tose, Kulka, Heroena, Aduga Topa, Relief Camp the Sata Sinchi, Tose, Torang, the Pam, Huma, Yam, Santin Biroge, with Hawaii Miri Mortadi, Mashi, Lenachina Class 1, Negana Pova, like Tamba, Hol Livase, Agang Shibu, Tamoising and Shibagi Shumana Day, Mashi Baba Tani, and Masi, Imai Singi, Marapabi, Struggle Sina, Manipur Kalagalai. Okay, so we know how the image is struggle quite activities quite say Kungamana Digina, Kutama, Bobby Manuleva, imagine I am high activities, central forcing my Novan Simba, Rumakweta Toga, but extraordinary around the mountain. Maramishna, class 1, the 8 powers, Nansina, school Kalagati, Harima Nansingo, Nomale, school Kaladamina. Say Kumangade Kutama, Bogi, Marabi Sinse, Mayumda, some Ragadi, Central Force extraordinary Pomagi, Aran, Kuntans to Tanga, Lively Convedi, Harry States, local Pony. Thoram Aduda Sarugyakiba Thawai Mirelgi Media Coordinator Kondra Mochan Hai, Kuki militants in a Noe Capson Duna Landarapagi Tawong da Punsi Piak Kaya, become Nakraba Micham Mayam Kayagi, ex Gracia Kaya Fanglabage Hanglakli. Macha Mapuroiba Kaina Rabi Lukrabi Kayagi Mika Miracle Kayam Kuina Taduna Lakigani, Iramdam Kanaba Honabada Thawai Takraba Micham Miam Kayagi Thawai Yautraba Hangsang, India Lenga Yenduna Latopangamba Simak Live Activity Fongdoki. Iramdam Sibunga Liba, Macha Kayana, Lepalaitana, Lang Tenari, Thawai Taklaba Powada, India Lenga. Kong Tinba, Namdraba, Nasigi Saka, Landam Sigi, Kakul Mutpangai Libra, Equi Misam Brazani, Tashena, Equi Ware, Doctore. Lojin Waya, the Gisa, the Marina, Sanakun, Jorokte, Kanbagi, Ningai and the Lake Libra, Car Pugi Matan Nasang, Monduna, Equi the Kalkai Libra. I spoke to Galoide Haiba, Kayam Queen, Leva Yagani. London Sigi Media House na Haken na mit na uba pawdam panlabadasu tumina mit isindo na khang magam le banga sigi sarkar aikoi praja sing na thamoi pe na ninda tauri kham theng na ware wamalle warusilama purapiu Lomi Sinmi Sintakan Baluf Maklang Gram Panchayat Awang Kuno Gram Panchayat Amadi Ngairangbong Gram Panchayat Nastundunangasi Manipur Press Club da Paumi Singaunab Amada Luf Asigi General Secretary Kurizam Ram Singna Fongdokibada May Ohumdagi Horakliba Kangluf ki Irang Asigi Menma Maramna Hargi Watok Laitana Bamari Lenaba Authority Singna Honabiu Amadi Lairaba Lomi Prezadagi Har Mamal Hena Yonduna Ichubliba Retailer Singbu Mari Lenaba Authority Akan Mabijing Sangbiu Hari Amarom da Varati Prime Minister na Manipur da Togliba Kangluf ki Irang Asida Karigumba Wafam Amata Fongdok Tripasi Karigino Haina Haglagli Mag na Makha Taraduna Hai Manipur ki Chief Minister na Haikiba Wafam Amada Nongzu Pantha Yorokpada Law Uba Yadana Chingkong Singya da Ladiba Lofam Singasi Security na Ngakhanduna Law Uba Yahankani Habigi Mahuta Law Uba Yadana Chingkong Singya da Changbangam da Ladiba Asida Nupatok na Chief Minister Ama Oina Thongna Putok Fudok Biu Haiki Tamda Laiba Longi Singhu Ado Singda Laiba Longi Singsu Adumi Matik Ware Hai Irang si Loisanaba Prime Minister is Saitiso Wapama Power as if over the leader Loisanaba Nongju Thai Yora E Haiduna Sia Tamyada Low Panbayad and Lady Basingazi the Minister Security Petroling Chalalaga Low Si one Gini Haidana Hai Basi Imahuda Low Si Manipur State Government Honorable Chief Minister Nipat Kona Gomengi Site Low Si Niadan Long for Pusi
अखोई प्रजा अखोई चम चम अखोई लौमी अखोई मफम सिदा चिंया सिदा अखोई लौब चंगबसी अखोई ngमजरोय चंगु मतमदा बोम नोमैना चिंबा कापसलपनी अकी अखंग कया अमा थोलपनीना मसी अखोई चंग सुंगमोय Lainingthau Sanamahi Temple Board LSDB ki Thaupural Singna Hauzik Leiba ki Tangdu Leita Daba Fibam Sida Leibak Maratam na Panabagi Damak Maru Oiba Lifam Singda Loishangi Amaiba Amaibi Pena Yauna Ira Thoni Galunina Tindai Leita Nabagi Numit Humni Pangtokadaba Thoram Haukre Ngasi Haudokpa Numiki Oina Hibok Singda Ira Thoni Thoram Pangtokre Makatana Haying Nomizing Numita Chinkai Singda Amadi Ningtokaba Numita Funan Jingda Ira Thoni Thoram Pangtokane LSDB Vice President Vidyapati Sanjamna Luchingba Board ki member Kayana Ngasi Haudokpagi Thoramda Saruyaki Manipur da Home Guard listing ani hena leiba asigi thabak changlakpagi senior junior khaidokpa che chang amata thanamdaba ase laibak thibani haina Manipur Home Guards Employees Welfare Association nungaitaba phongdokre Manipur Press Club ta pangthokiba paugi mifam amada association asigi maru oiba office bearer amana hai haukiba me ahumdagi hauduna kangluf anigi marakta thokliba irang asin awaba taraba mioi singda Manipur Home Guards Employees Welfare Association gi maikedigi Chief Minister's Relief Fund lupa lakh ani mating pangkre maka Tana Suleva ki awaba Sarugyagani Haina Sufongdoki Marstara Hundoida Home Department ki Director General of Police na Tokiba Order Amagi Matung Inna Home Guard Committee Ama Stemduna Committee Aski Chairman gi Makada Home Guard Singi Pitoktana Leiba Kusumal Amadi Promotion Piba gi Matangda Report Ama Tha Amagi Manungda Pisilakatabani Haiba Order Ado Tha Ani Helaklaba Fawa Linga ki Makedigi Karigumba Amata Kangalapa Taudana Laikiba Sigi Matangda High Court of Manipur da case Ama file Tokre Manipur Lingak na Tokiba Order Tavak Oina Pangtokpiyu Haina Association asigi miud aduna phongdoki Matamatamdagi ara CEO singuna mana mating pangingba warigana seneti lisam casually sendan pangingda warigana seneti le ke haiba sumasi thok thaksi tawla pakum biba khara bai port thengna rabadagi Home Guard lising ani sigi seneti lisam le kon to I haidana Manipur Sarkar gi Joint Secretary Home na tarik 13 tha 2023 da ADGP Home Guard ta sanitary list atopa matamda top priority semu haidana adu haiba chithi adu so thabak oina tawbidaba adu masu thabak tawbiyu haidana thajabani aduna koina Manipur Sarkar gi Home Department da Home Guard mayam gi punamagi mahut selaga haijaningi se haujekti sarkar su tawbigani haina thabak ase ko na piriba directive asigi tha asigi manung yoktergaso masi pangkok binaba makoi ki duty tawada makoi masen khana tanaba yena tanaba tawbiro Ngarang numidang pung mapan makai khara helakpa matamda Mahabali apunba Mairapai Willuf ki kangbu amana Mahabali lambi fauduna chatok sasin tawriba gari sing check tawbada Bolero pickup gari amada yamna chingnaningai oiba yumgi potlam kaya yoramba thengnaki loinena gari aduda tonglakpa mioi singda wahang pahong tawduna kanagi potno kadaida pugadabanu haina hangba matamda mioi sing aduna mari makhong samnadaba wafam kaya phongdorakpadagi Khoisau naraba miyam nagari aduga lakminaba Baleno car ama amadi Maruti 800 car ama amang ata thuan ki thaudok adubu laksin naba honabada Imphal East Police Commando amadi Jat Regiment ki kangbu laktuna miyam tankai naba honabada nomai round kaya blank fire tauki Arobeda maroi papa amhane pisari Fuvala maningda lobukta thavak suba lomi singda kuki militant singna nomai kaptharapada mioi ama padana sokle waktada kuki militant singna bom langsilapada mei pangalha ama bom machena padana sokle mioi listing kayana MU getagi singzamai former minister MLA sing from thadu haina laudna khongchat chatkre prime minister home minister governor MLA homfugi photo yawa poster mai thakre Paramban Ima Kaichel Joint Coordinating Committee for Peace Kimi from the Numit Tare Digi Manuda Micham Hatpa Lan Nefan Bangam Minister MLA MP Singh from Thadokadabani Haina Warif Laukre Northeast Window TV na Sandok Sari Banumidangi Pau Matang Asida Loisari Mieng Taviriba Singbu Amuka Hana Chan Mabam na Kurunjari